Imes PAODAM yeng tabiribasingbu ahanmaktada binitana taram noksabagaloyana kurumjari. Hauzik PAODAM asigi maroyo pau pijari. Sing amadi khunggang sing sakhoi handuna Manipurbu sakhoi hanaba lengak asina pandam amagaloyana thabak paikhatli haina Chief Minister N Birena haikre. Kunipan suba khongjom tarpan numit pangthokna haikat laikat tamkre. World Rose Day thoram pangthokre. Loinana Prime Minister Narendra Modi United States ki damak ngasi India thadokre. Mapungayo Paulo Birasi. Ngasi Chief Minister N Birena haikre sahi mari makhai mapung pharaklaba BJP na luchingba sungsinaba lengak asina atenba matangi manungda paikhaliba sakhot thorang sing Tamenglong amadi nonegi miyamna puning thawat pagaloyana harau tayamna okliba asi lengak asida thajaba thamli haibadu mayek sengna takle. Wafam asing asi Chief Minister N Birena Tamenglong amadi Noneda project kaya sangaba kaya mana urep uyung tambagi thoramda Chief Minister na phongdokibani. District Administration na Joint Tribe Council Tamenglong khusam naraga Tamenglong District Headquarter gi lower ground da mapungoiba thoramaduda Chief Minister na makha taraduna government asigi mission ama oina sing chakwahanba khungang chakwahanba Manipurda laiba praja punamak chakwahanba yamna maru oina singi arap mpham singda praja singna wana laiba oxygen phangdabagi operation theater laitabagi phamung laitabagi sanabung laitabagi amadi thaknaba sing phangdaba dugumba mayam adu fulfill tawnaba haukraba sahi mari makhaya sida government asina angamba thakda honaduna lakpa adu ngasidi praja singi reaction ure sing amadi khungang sing chakwa handuna Manipurbu chakwa hanaba lenga asna pandam amagaloyana thabak paikhatli singi manung hanjema mpham sing lambi thong amadi ana layengda khudong chadaba kaya mayok nariba adu ngasidi kohanba ngamle ngasi Chief Minister na project kulumdoi sangabagaloyana project anina urep uyung tamkhibaduda Works Minister T.S. Bishwajit Education Minister S. Rajan Transport Minister Bungjagin Balte Advisor to CM Health Dr. S. Ranjan Forest Minister Awangbo Nimaya Singba kaya susaru yaki ngasi sangakiba project sing adugi manungda Tribal Affairs and Hills ki makhada lupa crore 3 lakh taruk lom changna sagatpa PSA Oxygen Plant Planning Department ki makhada lupa crore mari changna sagatpa sanabung Health Department ki makhada phamung kuntra leiba hospital ama sangaba sing aduda yauri Sing Sakon and Ba, Hungang Sakon and Ba, Manipur, Prajapun Sakon and Ba, Yamaru in a Singi, Arapa Zagash in the Prajash, the Wana Leba, Oxygen, Hangdabagi, Operation Theatre, Latabagi, Doctor Latabagi, Pet Latabagi, Adu Sanabung Latabagi, Maduma, Sing Thangab Latabagi, Maduma, fulfilled Donova last and last 4.5 years of government. Just we have done lots. Adugi people's king as a reaction, people ki support. I really appreciate the people of Tamenglong and None this. Union Minister of State for Environment, Forest and Climate Change, Consumer Affairs, Food and Public Distribution, Ashwini Kumar Chaube, ngasi Dimapurdagi thonglakra matungda Loktak Pata laktuna yenglakhi hairi. Union Minister na Centrada Forest Environment Loktak Development Authority Manipur Pollution Control Board amasung CAF and PDG senior officials singaloyana unaduna wari chanaki. Matam kuyona badagi kaibul lamjao sanctuary dadi Union Minister Chaube sanglam khidre hairi. Moirangda laiba INA gi manaki kuma mandopta pangthokpa food grant yenthokpa gi tharamda Union Minister su saruk yaki. Manipur lenga ki State Executive Committee ki Chairman oibadanantana Manipur ki Chief Secretary oina thaupuriba Dr. Rajesh Kumar na ngasi thorakpa order amagi matungina ngasi dagi hauna numidang pung 9 makhaidagi mathang ayuki pung 3 phauba curfew gi matam oigani hairiba si mathang October gi tang 12 phauba satnagani hairi
Order asing matungina nahan makai COVID-19 laisana maram oiduna ima kaithel sing amadi pauna amadi thangal bazar da leiriba temporary market phamba yaramdaba adu ngasidagi hauna pali naina kaithel phambagi ayaba pikre adubu order asing matungina hana ima kaithel sing amadi temporary market ta kaithel phamlamba adugi chada yankai gi changda hanthana phangudabani Kaitel phamba matamda physical distance ningthi na ngakna mask na singbo uptuna phangudabani hairi order asigi matungina nahan makai athingba thamlamba restaurant amadi cafe sing ayuk pung 10 dagi numidang pung 9 phawba hangba yare adubu hangba matamda covid appropriate behavior sing ningthi na ngakadabani sapham thapham area da mi punbagi chang chada yankhai dagi henba yaroi hairi Order asigi matungina bank insurance officing amadi postal servicing function tawba yare adubu officing staff masing hanadagi hanthana thabak tawgadabani miyam puthok pusin tawriba public transport bus na singbasu service tawba yare passenger gi changdi hanadagi tangkhai hanthagadabani passenger khudimak driver amadi helper sing mask ningthina ukadabani Order asina COVID-19 dai nga thokna ba lakhobam thokpa thabak sing asi niyam sumna tawbra haibadu police amadi district administration gi maikai dagi mapung phana yengsingadabani hairi adubu miyam punba amadi sakcha haijana bagidi ayaba piba leitri haina order asina makhata na khangalakli COVID-19 pandemic asida Manipurda hokiba pung kunmari da miyoi sam humdrama thoi nauna COVID positive oikre miyoi amana laikhidre Pungpham asida miyoi 3,943 test tawki ngasigi COVID positive oibagi chang chada 3.9 ni pandemic ase hobodagi ngasi phawbada state asida COVID positive oiba migi masing lakh ama 1,38,993 shukre laikhidabana 1,993 ni miyoi lakh 32,993 na COVID test tawkre Kaksing district ta hokiba pung kunmari da miyoi yankhai test tawbada miyoi ani COVID positive oiba thengnaki miyoi singadu lenga ki COVID test tawphamda nipuni thoi amadi ima hospital da nipan test tawkhibani maduda lenga ki test tawphamda miyoi ani COVID positive oiramkhibani Malem pumbagi oina COVID positive oiba case ki masing crore kulumdoi lakh 3,9,3 sukre masigi manungda laikhidabana lakh 9,9,3 sukre aduga miyoi crore kun lakh 3,9,3 subna 35 na narambadagi farakre covid na nabadagi laikhidrabasingi imung manungna ex gratia oina lupa 50,000 state government singdagi phangani haina center na supreme court ta khangankre Compensation adu hanana COVID na sikiba sing danatana matungda siba yarokpa sing da su pigadabani hairi state sing na makhoigi disaster response fund sing dagi district disaster management authority natraga district administration kuthangda sampham sing adu pithokadabani hairi mari leina ba imung manung singna state government issue tawba phongi kuthangdagi claim tawgadabani Form submit tawbada changdaba documents ngi manungda sibagi maram piba death certificate yawgadabani hairi Khongjong War Memorial Trust KWMT na kumja lesing champa maudra mari dagi sahi khudingi panthotuna lakpa Khongjom Tarpon sahi asigisu kunipa laksuba Khongjom Tarpon numit ngasi Khongjong gi kheba singda leiba Khongjong War Memorial Complex ta panthokre Taramaduda Trust ke President Morangthe Hemantana Lusingduna Trust ke Advisor Secretary Yauna Miyamna Kumja Lising Sanipa Maudrama Thoigi Anglo Manipur Wada Maraiba Kidamak Thawaina Pontha Pikraba Athoba Singi Khubamda Amadi Khongjom Turelda Hailai Katuna Langban Chara Tamki Athoba Singda Langban Chara Tambaga Marilena Khongjong War Memorial Trust ke President Zoiriba former Minister Morangthe Hemantana Haikibada Leibak ngakpa lengak ama salaiba matamda matamadugi layoi khraba ipai pusing adudi haidokhiba wasing ngak na zatli masagi oijaba punamak thadoi mathwai phawba thadokhi masi punama asi ngasigi mirol na tamjaningai ni adubu ngasigi mirol singdadi haidokhiba wa ngak tabasi yamna hengatle haiki Khongjong War Memorial Complex asi yamna sengba mafa ama oina lehangningi matamadugi pai pusingi senglaba mongpha amani mafam asida makalamatagi laisang sahaningde athoba singi senglaba mongpha asida makalamatagi laisang sabiganu haiba asi sahi khudingi trust asina appeal tawna laklibani
Tarpon Kaphamda Laisangama Sajinba Sina Ipa Ipusingbu Mangthokpo Oina Thokle Haraduna Sahi Khudingi Khongjom Days Gumbada Ningsing Banatana Maphamasi Mapu Pandaba Amagum Leire Maramaduna Maphamasi Mapu Panba Memorial Complex Ama Ohenduna Ipa Ipusing Aduna Thamlamba Matik Mathona Sing Adubu Malengi Miyamda Takpa Mathautai Haiki Ngasi asi matamadugi khongjom lamphamda mareibaki damakta thawaina pontha oikraba athauba singa phamda ikai khumnaba uchabani nonga khraba thawai singna aram khorangba yamna phawi haibagi thajanaba ama leiraga sahi khudingi langban thagi punima matung nongma konba numit asida nonga khraba athauba ipai pu singda tarpon kachabani haina former minister moirangtem hemantana makhatana haiki hoi tarpon ka phangi manak sidaida ईश्वर की मंदिर में साजन बसे मसीना अखोगी वाहन टोक हाइबदी मुंगफमगी अदि इपा इपुगी हिकल एकत दम बसेगी मांगथोपोइना फोई बने अदो मसे अखोई हाइरि बने अदुना सही खुदिंगी अमु थोलकपा खोंगजोम देगुंबा खोंगजोम तरपनगुंबदा निंसंग मनतना मसी मपु पादबगुम लेरी मसी कनानासो खोई ngak chene मसी देदा फजरबा बिल्डिंग में हम लई अदुगा मसीगी मफम मसीदा इलीगल सोइबा अदिगी मयाम लाइबा सिंगसिदा खोई अदुम पैसा कलेक्शन तबुई तसेंबदी अतोप मपानदगी मणिपुर वांगमदगी भारत की वांगमदगी लाख मीना मसी यंगजे मतमदा मसी टूरिस्ट की गाइड पिना करांगमम त लेते मपु पानदबगुम लई अद मणिपुर सरकार अपील तौजरिंगे मसे मपु पानबा अदुगुम कॉम्प्लेक्स अमा होइरगा इपा इपु सिंग अदुगी थममबा मखोगी मथौना मरिंग सिंग अदो माले मसीदा ताकपा मथौ ताय Langban Thana Lakpada Layoi Krabai Paipu Singda Macha Machu Oiba Singna Langban Haishoi Tambagi Saro Ama Oina Ngasi Kaksingi Miyamna Ahan Boina Kunda Leita Duna Leramba Kaksingi Puariga Sagonaraba Mapama Oiriba Kerjing Turelda Kaksing High School 1984 Best Ki Mahiroi Shingna Layoi Kraba Kaksingi Paipu Singi Mapamda Langban Haishoi Tamkre Ngasigi Langban Haishoi Tambaduga Marilena Kaksing High School 1984 Best Ki President Naurem Munal na Pondorakpada Ngasi Aikoina Kaksingi Layoi Krabai Paipu Singi Mapamda Langban Haishoi Tamba Pangjaba Si Yamna Laibak Phabani Layoi Krabai Paipu Singaduna Sembi Rambana Ngasi Macha Masu Oiba Kaksingi Miyamna Nungaiba Mapamda Kundaba Pangjabani Masida Nantana Hiram Kayada Kaksingna Mangzil Thaduna Leiba Pangjabani Maramasna Makoibu Ningsingbo Oina Macha Masu Oiba Aikoina Ngasigi Langban Haishoi Tambagi Thoramasi Mapam Masida Pangthokjabani Haiki Amaromda Langban Haisoi Haitha Leithaba Tarpon Numit Asida Kaksing Range Palel Waikhong Amadi Wangu Lamkhai Bid Office ki staff singna punna Manipur gi ityas katana thanaba yaroidaba Wangu Bajigi Leihaugi Akoibada Leihau Chara Kuntra Mangarom Thaduna Pangthokre Ngasigi Palan Thoranga Marilena Range Forest Officer Kaksing Naurem Munal Maitaina Haikibada Sharat Ritu Haurak Pagalena Ngasigi Numit Asi Numitna Prithibi Equator Mathakta Sab Yungna Thokduna Malem Pumbada Nungthina Madi Numidangi Matam Sangba Sab Manari Hayengdagidi Numitna Khathangba Hemisphere da Thokiduna Ningthamtha Sangba Haurak Lagani Haina Phongdokki Regional Institute of Medical Sciences RIMS Impagi Department of Radiation Oncology na sinduna ngasi Radiation Oncology RIMS ki conference hall da World Rose Day palan tawkre Tharamaduda RIMS ki Director Professor A. Santa Singhana athoiba mitunglen oibagloena RIMS ki Medical Superintendent Professor Nepram Sanjeev Singha amadi Hospital asigi Radiation Oncology Department ki Head Dr. T. Dhaneshwar Sharma anina President Member Singh oina Daista Phongki Tharongi Manung Channa Hospital asa leiriba cancer patient singda haira chan thaknaba sing yenthokki Tharamaduda wangalna Professor A. Santana Hai World Rose Day palan tawriba si aikoina cancer patient singbo harau tayamba amadi makoina anaba sibu maithiba piduna pharakpa ngami haibagi asa pibani Radiation Oncology Department lakliba anaba yamba lairaba singni hairiba cancer patient sing asigidama khanbiduna Prime Minister Narendra Modi na makhal makha kayagi scheme sing phanganbibagidamak thagatli haiki Cookie Chips Association Tengnopal na saliba tha September gi lakliba tang 19 ki ahingdagi horaga pung 13 gi ban Tengnopal district pumbada amadi More dagi Impal Highway da lauthokre
Banasi Tenopal District da posting lakpa DC Singh ngahak laitana transfer thababu yaning do phunotuna Cookie Ships Association ke CA Tenopal District amadi District asigi Civil Society Organization sina September 13 da puna thokiba serol amagi matungina sathagadabani KCI gi serol amana phongdolibadi hauze district asigi DC gi thaupuriba Pravin Singha IS po additional chief electoral officer oina lenga na khalakpagi mayok ta leite adubu Tenopal gi DC ngahak laitana transfer tawbadi yaningde asigumna DC toina transfer tawba sina district asigi sakhot tharangda amadi district administration gi thabak ningthina tohanbada apanba pire maramasna lenga nga tholiba order district asigi miyang khanbiduna kakpinaba appeal torakli Wako Indiana Sinduna Goa gi Mausta Mamang Thagi Kuntaruk tagi kumapan phawa pangthokiba Tara Suba Seniors National Kickboxing Championship 2021 da medal phanglakhraba amasung saruk yaruba sanaroi singbu okpa amadi cadet amasung juniors Wako India National Kickboxing Championship 2021 da saruk yarugadaba sanaroi singi trial selection amang ngasi Kaksing district ki Kaksing sangayung phamda leiba Kaksing Public Hall Seska da pangthokre United Association of Kickboxing Organization Manipur gi lamjing makhada Kaksing District Kickboxing Association Kaksing na sinduna pangthokiba tharamaduda Naurem Nabasandra Janata Dal United ki Kaksing Assembly constituency ki intending candidate na athemithung Dr. C.S. Pradeep President United Association of Kickboxing Organization Manipur na tharamapu KSIS Kennedy Philanthropist intending candidate Kaksing Assembly constituency Naurem Nopur social worker amasung TS Ajit President Kaksing District Kickboxing Association Kaksing na akhana mithung sing oina saruk yakhi Tara Suba Seniors National Kickboxing Championship 2021 Manipur gi oina apunba sanaroi kuntrani thoina saruk yarubada sanagi medal ani lupagi medal taruk amasung senjengi medal ani puna medal tara phanglakhi championship aduda medal phanglakraba sing amasung saruk yaruba sanaroi singda lengyan pi amamam amasung lei pareng amamam hupiduna sanaroi sing adu pungning thawgatkhi Ngasigi tharangi sarama oina pangthokiba sahi asigi November 10 dagi 13 phauba Maharashtra gi Ahmednagar da pangthokadaba cadet amasung juniors Wako India National Kickboxing Championship 2021 trial selection aduda Manipur gi district 5 dagi apunba sanaroi cham 13 na saruk yakhi District Police Kaksing na Community Based Police Booth ama Kaksing Lamkhai da ngasi hangdokre ngasi hangdokiba police booth asida lambida chatpa miyoi sina lemna mobile charge tauba mask loba amadi ising thakpa yagani mask amadi thakna bai sing asi tongan miyoi amadi company na sponsor torakpani aduga kanagumana hariba mask amadi ising asi sponsor tawningba leiragadi store inspector in charge P Lokendro Singa mobile number 936614 da pau phaubirakpa yagani loyana police booth asigi floor cement taiduna sembi bagidama grill company bu amadi ising amasung mass sponsor torakiba pretty bags Imphal Khetrimayung Michael Singa Kongba Kheti Lekai Imphal amadi Blue Dart Express Limited Manipur bu Kaksing District Police ki Maikai dagi thamoi sengna apenba phongdarakli District Administration Thobal Sinda mental health psychological support related to crime against women and role of one stop center haiba hiramasida no magyoiba khanana ba mi pha mangasi DC Thobal complex da leba election counting hall da pangthokre Tharamaduda Thobal Jilla Parishad ki Adyaksha Hasina Begum na chief guest Deputy Commissioner Thobal Rangnamai Rang Peter na President amasung SP Thobal Jogasandra Hobby Jamna guest honor oina saruk yakhi Kanana Baduda State Mental Health Program ki State Nodal Officer Dr. Athokpam Ranitana Mental Health Psychological Support related to crime against women haiba hiramda wangangki Internet Quality Assurance Cell IQAC Thobal College Thobal Siduna Training and Learning with Moodle hands-on training for teachers haiba hiramda sayol amasathagadaba workshop amang asidagi hodokre College asi conference hall dang asi hodokiba workshop aduda Thobal College ke principal o Chauba Devi IQAC Thobal College ki coordinator ki Thausu Puriba Associate Professor Dr. K.S. Jugindro Singha amadi Indian Statistical Institute New Delhi ki Associate Dean Joiriba Mathematics ki Professor Santa Laisramna mathang sina thoy mitunglen thoram mapu amadi akhana mitunglen oina saruk yakhi
Lions Club of Thobal Hodotuna Miyamgidamak Tabak Torakpasai Kulumdoi Mapung Parak Pagaloyana Kulumdoi Suba Charter Nike Thoram Ngasi Ketri Sanglen Thobal da Pangthokre Tharamaduda Lions Club International District 322D gi West District Governor 1 Dr. W. Gopi Mohan Region 5 ki Region Chairman Lion S. Lokendro Lions Club of Thobal gi President M. Nabachandran Dias members sing oina saruk yaki Lions Club of Thobal na chai Kulumdoi sida Miyamgidamak Kathok Pagaloyana Miyamgidamak Mateng Pangkiba activity kayabu singtharaduna makhatanasu tangai phadraba miyoi singda tengbang ba haiba club ki pandamasi mapung phanaba honasi haina Lions Club International District 322D gi West District Governor 1 Dr. W. Gopi Mohan appeal tauki ngasi ge horakliba naharol singda nationalism amadi irawat ki asumba sengwa wakhalon asibu selhannabagi pandamda lamyan ba hijam irawat ki mitamasi tentha khungangda ihan hanba oina lamyamba irawat ki mitamasi khinbani haina mitamasi gi donors oiriba social and cultural activist Rakesh Naurem na phongdokre wapamasi ngara nunthil tentha makhaleka youth development organization TMYDO tentha khunjang sinduna TMYDO ground da pangthokiba lamyan ba hijam irawat ki mitam maikum hangdokpagi thoramda Rakesh Naurem na phongdokibani Bisnupur district manung chanalaiba Saiton Government High School on top of Pibam de Ramle, Ozagi quarter Saba loading the Using Nongkang Sairamle, Nasi, Socialist Students Union Manipur SSUM Scholarship Pibam Yang Sin Ki Bagaloyana, Sagaliba Ozagi quarter quality control Toram Dabedagi Sido Kre, Yangsin Kongsadu Dasar Yakiba SSUN President S. Yaimana High, Lishing an Intera Tagi Saba Hokiba Ozasing quarter Nasi Pauba, Loishin Bangam Danalam Badanatana, Niom Suna Saramdre, Sariba Tikada. Sigi mathakta lengakna akan mathabak lakhot piu hariba quarter sida arapadagi posting taba oza sing leiduna mahiroi singbu takpi tambigadoribani phongdokki Bharat Sarkar ki Ministry of Culture ki Senthang Makhada Rural Development Foundation RDF Manipur na sinduna tha amasum tatharakhiba study of Mahabharat War amadi state level wari libagi narrative art ki thorang ngasi loisinkre yaripok bamo lekai da leiba RDF Manipur ki office da pangthokiba thoramadu Rashtriya Swayam Sevak Sangha RSS Manipur ki Pran Karyawat ki General Secretary S Tarun Kumar Sharma Pran Vyavastha Pramukh L Jatra Singh amadi All Manipur Drama Raksha Samiti ki General Secretary M Priyananda Sharma na mathangsina athoiba mitunglen tharam mapu adi amadi akhanaba mitunglen sing oina charuk yaki Thobal Assembly Constituency da tamari rak biyang mihut oiduna cabinet ki thakta Manipur lenga ki Agriculture Labor and Employment Social Welfare amadi Education Minister Phawbo Oiramduna Miyangi Seba Toramba Sri Leitan Them Tongba alias E.O. Tongba ngasi Thobal Kaithela Leiba Masagi Yumda Lekhidre Masagi Sahi Marifunipan Sukraba L Tongba Manipur Lenga ki Extension Officer Oina Thaupuram-badagi Thobal Esida Ahan Boina Hokiba Sahi Lising Champan Marfu Marida Janata Party da Mikhal Mai Paktuna MLA Oiki Madugi Tungda Lising Champan Maudra Mangada MPP Lising Anida MSCP Amadi Lising Anida Federal Party da Mikhal Mai Paktuna Cabinet Minister Ahumla Oiki Ngasi Mahana Kudo Kangaudana Laikidabada Thobal Assembly Constituency Manungda Leiriba Miyamna Laikidabagi Ampam Dai Kai Kumnaba Utpagaloyana Aroiba Mathau Mangamgi Thoram Pangthokre Amaromda Thobal Assembly Constituency dagi tamari rak MLA oina karaktuna Manipur lenga ki education yaung tongan ba pham paibiramba leitan them tombana ngasi ayuk laikidabada laliba kumjale singani kunithoi gi angan basauta pangthoknaba thorang toriba 32 suba Manipur Vidhan Sabha Mikhalda 31 Thobal Assembly Constituency da BJP da mirep oina ba thorang toriba Koncham Michael gi election committee na ngasi mipa ama pangthokuna awaba phongdokre Thobal Mela Ground laiba Konsam Michael gi mayumda pangthokpa awa phongdokpagi mifamaduda Konsam Michael na lusingduna laikhitrabagi thawaina Ishor gi khuya khada ingna signa leirunabagi mina ani wangangdana leptuna Ishor gi amphamda thaunijaki loyana laikhidraba sina hinglingagi matamda Thobal Kendra amasung state sigi miyang yaifanaba honaramba kaya adubu singthaki Lakadari Bataran Teshiba Manipur Legislative Assembly election da Khangabo Esida Thoksom Jadumani bu mai pahanabagi pandamda Khangabo Esigi polling taruki oiba booth conference ama ngasi BJP Khangabo Mandal na siduna sanga yompam part 2 da leiba Jakir ground da pangthokre Tharamadu da BJP Manipur amadi Nagaland State General Secretary Organization ki Thaupuriba Abhay Kumar Giri na
अथोब मिथुंग बीजेपी खांगाबो मंडल के प्रेसिडेंट एल तोंबा खुमना थरम मपू बीजेपी मणिपुर प्रदेश के वाइस प्रेसिडेंट एन निम्बूस बीजेपी मणिपुर प्रदेश के फॉर्मर वाइस प्रेसिडेंट अमसुंग स्टेट एग्जीक्यूटिव मेंबर थोकचम जदुमनी लोयना खांगाबो की जिला परिषद मेंबर प्रधान सिंह मेंबर सिंह अमसुंग बीजेपी की थौमी क्याना खना मिथुंग सिंह ओइना सरुक याखी थरमदुदा अथोब मिथुंग वरोन पिरदुना अभी कुमार गिरीना फोंदोखिबदा भारतीय जनता पार्टी की पांडमसी राजनीति खक्की ओइबा माइपाकपा अदुखक नते मियोय अमबु जेंटलमैन ओहनबनी हाइबा वाफम कया फोंदोखी प्राइम मिनिस्टर नरेंद्र मोदी ngasi यूनाइटेड स्टेट्स की खोंगचकीदमक इंडिया थादोक्रे सेप्टेम्बर 22 कुनमंगा फावबगी प्राइम मिनिस्टर नरेंद्र मोदी खोंगचासिदा महाना यूएस प्रेसिडेंट जो बाइडेन वाइस प्रेसिडेंट कमला हैरिस ऑस्ट्रेलियन प्राइम मिनिस्टर स्कॉट मॉरिसन अमसुंग जापान की प्रीमियर योशिहिदे सुगागसु उनरकदोरी अमेरिका दा लेरिंगदा प्राइम मिनिस्टर नरेंद्र मोदी ना अमेरिका की मकोक थोंगबा टेक कंपनी सिंग अमदी स्टेट की मकोक थोंगबा फम पाइरिबा सिंगसु उनरकनी महाना न्यू दिल्ली दा हलक्ट्रिंगगी सेप्टेम्बर 15 दा यूएन जनरल असेंबली की 103 सुबा सेशन दसु वांगांगदोरी हाइरी हौजरबदा मरोयपा अमुका हना पिजरी सिंह अमदी खुंगंग सिंह साखोय हंदुना मणिपुर बु साखोय हनबा लेंगा असिना पांडम अमगा लोयना थबक पाइखटली हाइना चीफ मिनिस्टर एन बिरेन हाइख्रे कुनिपान सुबा खोंजोम तर्पण नुमित पांथोतुना हाइकट लेकट तंख्रे वर्ल्ड रोज डे थोरम पांथोख्रे लोयना प्राइम मिनिस्टर नरेंद्र मोदी यूनाइटेड स्टेट की दमक ngasi इंडिया थादोख्रे ngasi gidi paudam pijaba matang asolution jere miyeng tabiri basingbu khurumjari